Manipur lenga ki tongan building taruk talupa crore hena changna install tokiba kilowatt chamri ki grid connected rooftop solar power plant taruk ngasi sangakre. National People's Party NPP ki president oriba Conrad Samana Meghalaya ki taranitoi suba chief minister orina ngasi wasiklo kre. Nagaland hokiba chahi tara manga digi alliance oiduna lakhiba NPF amasung BJP ani gi marak mari kai khrabasu Manipur dadi party ani gi marak tahongba karisu leiro haira chief minister Nongthoma Birena phongdokre. Singzamai parking gi lambi da sweeper nupi ama car na tunglamadagi lekhidabagi thaudokta chenaba mioi Singzamai police na pagatpa ngamkhre. Amasung numit mangani chumna chatharakpa yausang kumhai ngasisu machu kaya ge abir taina duna ising haina duna madi holi sei sakpana chiba pangthokduna harau tayamna loisingkhre. Mayamba khurumzari adom na yengbiriba se Impact News ne bidyarani thinguzamna pungja sifawagi maroiba pausing miyam da pizari. Manipur government ki tongan ba building tarukta lupa crore ahunga lakh kun mathoi lising ni fut taret ka chamnga yangkhai ni thoi changna install tawkiba kilowatt power chamri ki capacity oiba grid connected rooftop solar power plant taruk ngasi chief minister Nongthoma Birena sangakre. Grid connected rooftop solar power plant haptuna ngasidagi mathau tawba hokraba building taruk adugi manungda building ahum haibadi Imphal gi city convention center Kumalam Park Sports Complex ki National Sports Academy Hostel amasung Interstate Bus Terminus ki building da kilowatt power chama 100 by 100 ki solar photovoltaic power plant haptuna mathau tawkhre. Aduga Manipur State Kala Academy building dana kilowatt power yangkhai Imphal gi Secured Office Complex amasung Manipur State Film Development Society ki building da kilowatt 25 by 25 ki solar photovoltaic power plant hapani hairi. Hariba solar power plant si Ministry of New and Renewable Energy Government of India na chada kuntra aduga state government na chada humra funding tawduna paikhatpani aduga Manipur Renewable Energy Development Agency Manireda na hariba project asi implement tawbani thauramasiga mari leinana ngasi Imphal gi City Convention Center da pangthokiba inaugural function da chief minister na phongdokibada Manipur da BJP na luchingba lengak laklaba matung ten khraba matamasida puna kilowatt chamri gi solar power plant taruk mai pakna paikhatpa ngambasi lenga gasigi achauba mai pakpa mani lenga gasina paikhalakpa thabak thoram singda hena mai pakna changsinba ngamnaba miyamna afaba mot bibirau matam punamakta lenga asina taramna okani masigi ona tainabada lenga gasina paikhatpa thabak thoramda karem kathainaba manba mawongdadi mot bibirakanu haina sufongdoki Hawjikti chawkhatlam jail da yawba ngamnaba hotnaba anauba Manipur ama oiba ngamnabagi pandamda lenga gasina tongan ba project kaya sangakre makhata na sangarakadaba project yamna leiri loinana Manipur da helicopter service thamnaba Union Home Minister gi ayaba formal order ama chayolasigi manungda thoklagani haibigi thajaba sufongdoki nakalamorom da Manipur gi tongan ba mafam kaya maroina chingi mafam kaya da paktakna na tharamba poppy pambi singasi ekar lising amarom mangankre poppy thaduna nomagi hingna bachara tanjaba lomi sing yawram labati makhoi gi atopa senthok lambi ama pinaba lengakna lairaba imung khangdoklaga startup policy gi makhada loan pinaba honagani hainasu phongdoki Jano Manipur development oriented oiba mangna samsala mafam khudinda ekhoi gi da du dobiyo ukhurda Senapati da Tamenglong da adagi Choshanpur da Sandil anywhere adagi rural areas in the and ekoi kanna honajari ekoi ya soiba aran me also anytime any moment I'm positive with suggestions with advice tawira ko da koi taram no way to goda bumarak da ekoi yamna karim ka thaina badam na ro ka de ko mi ko bu ne re tong ni karim ka thaina badam ta de yamna noi gi do smai ta ro ka di spain he noi ado to bani ne
स्वाइन तौने का है बगी सजेशन दुने कोई पामजरी एडवाइस करी नोट करें बताए ना मरम दे कोई इंटेंशनली कोई सोई ना सोई थबा मत तौते कोई इंटेंशनली कोई मसी मदी प्रजा की फतनबा लेबाक की फतनबा ने खल्लगे कोई अंद तौते फगतराय ने रोने तौबा आदने अद मदु की मरम तो फट बियारगदी साथी नहीं काय पेरगा करें बताए ना मोट एडवाइस होने सजेशन होने तो वाई नहीं ने पब्लिक ने रिक्वेस्ट तो बस Conrad Sangma Meghalaya gi Taranithoi Suba Chief Minister oina ngasi wasak lawkhre. Hanagi Lok Sabha gi Speaker oiramba PS Sangma gi machanupa Hauzik National People's Party NPP gi President oiriba Conrad Sangma ngase yuk Shillong da pangthokpa khanaba thoram amada Meghalaya gi Governor Ganga Prasad na office paiba amadi aronba ngakpa gi wasak lawkhi. Ngasi pangthokiba wasak lawgi thoram aduda Conrad Sangma ga loinana NPP gi alliance partner oiriba UDP PDF amadi BJP ki Minister Taramathoi masu wasak lawki. Wasak lawraba matung Conrad Sangma na paumi singda hai. Mahagna state asida afaba lengak purakna bahotna batanatana central government ki makhada piriba scheme sing state asida implement tawduna state asibu chawkhatna bahotna gani. Ngasi wasak lawbagi thoram aduda BJP ki National President Amit Shah, Union Home Minister Rajnath Singh, Manipur ki Chief Minister N Biren Singh, Assam amasung Arunachal Pradesh ki Chief Minister Singh Su sarukyaki. Panbayai member humfulai by Meghalaya Assembly asida MLA Kuntra Marigi support fangbadagi Governor na Sangmabu anauba gami na masem na ba hana na baton tawkrabani. Ngasidagi nauna sengkraba NPP na luchingba chungsin na ba gami na sida NPP gi MLA Taramapan, UDP gi Taruk, PDF ki Mari, Hill State People's Democratic Party amadi BJP gi MLA ani amasung independent amayauri. Meghalaya Assembly Mikhal gi bhot haukiba thang chinumita haidokiba duda Chahi tara lengak pairakhiba Congress Mikhalasida sit kunmathoi mai pakpangam kibani. Nagaland haukiba chahi tara manga degi alliance soiduna lakhiba NPF amasung BJP ani gi marak mari kai khrabasu Manipur dadi BJP amasung NPF ani gi marakta ahongba karisu lairoi haina Chief Minister Nongthuma Birena Fongdokre. Wafamasi ngasi Chief Minister na National People's Party NPP gi leader Conrad Sangma na Meghalaya gi Chief Minister oina wasak lawbagi Shillong da pangthoki ba thoram da saruk yarurba matung helicopter da Imphal gi Kangla da laiba heliport ta hek thunglabaga Impact News na hangba wahang gi paukumaina Chief Minister na fongdorakibani. Chief Minister na makhata na fongdorakpada Nagaland gi oiba tonganba equation na malakpadagi BJP amasung NPF ani gi alliance adu kaikibani. Manipur gi oiba equation dadi intact laigani kainaroi haina fongdorakhi. Loinana Conrad Sangma na Meghalaya gi Chief Minister oina ngasi wasak lawbagi thoramadu da saruk yanabagi dama Conrad Sangma masamak amasung Union Home Ministry dagi pau piraktuna oath taking ceremony adu saruk yakibani haina fongdorakhi. Corona sama masana so phone torupa adagi ministry home ministry ke gene je law moju la kanena president Amit Shah ji julae adagi Rajnath ji home minister lae adagi chief minister Norris ke yamba loina yaure ado yam phajana tawe moi train thoi ma phunu wase ado khoi BJP gi chu ama mantri ra yaure NPF akhoi gi di ka shu akhoi Manipur gi di ka shu kaine roida moi Nagaland gi be moi gi equation ma lakoni ado khoi Manipur gi be state gi be equation khoi gi lei je khoi dam intact lei ni da National People's Party NPP ki National President so oiriba Conrad K Sangma bunga se Meghalaya gi Chief Minister oina wasak lokibada party asigi Manipur unit na harauba amadi nungai ba fongdokre ngasi party asigi sangai prodale office pangthokiba thoramadu party asigi state unit ki president Thangminlen Kipgen working president Azang Khongsai General Secretary KH Loken amadi party asigi leader amadi thomi kayasu sarukyaki thoramadu da wangang kibasingna NPP haiba party asi Manipur dagi haukiba political party amani masigi leader laikhidraba terai bomcha hairaga su khangnaba en ibomcha na party asigi hotnaramba singadu kharamakhaidi mai pakle laikhidraba party asigi leader singna Northeast India gi oiba regional party ama mapangal kalhannaba honakiba singadu mahayanba horakle parliamenta apikpa state kumba singdagi karakpa MP sigi khonjel singadu tahanba kharadingam lagani
पार्टी असिदा नॉर्थ ईस्ट रीजन की मियामनसु थाजनबा हेलकली हाइना अजांग खोंगसाइना मखाताखी Ngasida wasak iba National People's Party ki National President Conrad K. Sangmana lusungbido na akoi Meghalaya do usunu, Nagaland do usunu, Manipur do usunu, akoi ki regionalism, federalism amase akoi da leitaba yade haibagi magi leadership makhade akoi laga okhiba 2017 ki Manipur da sarkar ma leitaba yadabne na adu da su akoi na saruk achauba ama magi leadership makhade lowi ngasida wasa iba akoi ki President Conrad K. Sangmana ngasi Chief Minister Meghalaya ki magi leadership makhasida ngasi wasak pa IFC National People's Party ki party si yam na uba organization yam khanda bo ersu koi na sigumba state amada koi party na state masi koi luching bagi makhara koi na sigumba Chief Minister ki koi Conrad K. Sangmana Chief Minister ki wasak pa lo base koi yam nungai बिप्लब कुमार देव न त्रिपुरा के नव चीफ मिनिस्टर ओरगनी नौना खलबा बीजेपी अमदी महाकी अलाई इंडिजिनियस पीपल्स फ्रंट ऑफ त्रिपुरा के मेंबर सिंगल बमिफम अमांगसी अगरतलादा बीजेपी स्टेट प्रेसिडेंट यावना पांगथोकलब मतुंग येनब लेतना बिप्लब कुमार देवपु सेरसे के नव चीफ मिनिस्टर ओइना बखनखिबनी लोइना नमिफम अदुदा जिष्णु देव बर्मनबु सेरसे की डेप्यूटी चीफ मिनिस्टर ओइना बसु वारिपनखि वासक लौबगी थौरम लाखलिबा इराई नुमिता पांगथोकलगनी हाइरी ngasi mifam aduda party ki central observer Nitin Gadkari amadi Joel Oram yauna BJP National General Secretary Ram Madhav su saruk yakhi Singzamai parking ki lambi da ngarang Center for Research on Environmental Development ki sweeper nupi ama car na thomlambadagi laikhidaba thautok aduda chenaba miyoi Singzamai police station na fare Paraba Mioedu, Churachandpur district ki Tuibongdagi, Matthew Thangmilin Haukip, Chahi Kuntrani Toy, Apokpa, Jumkai, Kukini. Impact News na Fangba Pauda, Taudok Aduda Mari Lainana, Singzamai Police Station ki OC, Ingo Chana Luchingba Kangbu Amana, Manipurda, Amuba Machugi, Honda City Cam Lege, Haina Tigatki. District Ataida, Tigatpaluarba Matung, Churachandpur district Labor Gari Singh Tigalakpa Matamda, Karadu Masakang Lakpangam Lakibani. Narang Lake Hidrabi Tamfabu, Thomlamduna Chain Kibakar registration number adu MN02A 9308 ni. Karadu Masakang Lakpadagi, Singzamai Police Station gi OC Ngotana, Churachandpur Police Station gi OC ga Pau Fauna Duna, Narang Numidang, Pungmapan Gaminit Nifu Manga Chatpa Matamda, Churachandpur da Chatuna Fagatki. Narang Numidang Matthew Bu Fagat Labamatung, Masinung Tilpung Ahum Tabada, CZM Infal West ki Mamangda, Putoki. Sky Hospital Infal da heart ke operation tawraba matung laikhidrabi Khangabok part 2 khulakpam maning laikai degi khundrakpam abemagi missi gi matangda tha asige humda hospital adugi chairman Dr. Elsam Kishore amadi hospital adugi legal advisor NG Tej Kumar na khongjang syllabus singbu lana uhanaba honarakpabu kanna yaningba phongdorakli ngasi JSC asigi mihut singa Khangabok ta paumi singonabada JSC asigi convener Dilip Kumar na Laikhidrabi abemasi pneumonia amadi viral fever lay haibasi imung manungna hana khangkiba leite karigi masada atopa anaba leire hairadi February gi tang 19 da admit tawba patient ase thangnaba numit tang 13 da hatu operation tawbiri bano madugi sumathakta operation tawdringai mamang tongan ba test kya tawribani matamadu karigumba amata haikidraga haujekta angang asina laikhidraba matung miyambu apangba sibagi thorang ase yaningde Angang asi RBSH scheme gi makhada lemna layenga dawribani haina treatment chatharaga karigidemak admission tawbadagi operation loiba fawada makhal kaya gi demand tawsinbiduna yamlaba lupa lakh ani gi mathakta changhankibadu Sky Hospital gi maikai digi miyamda khanghanbiyu haina phongdorakhi Anabasi khutchal batung asida admission dagi horaga test dagi hausil palak ani gi bathakti na changhangi report se kari gi no masi scheme masi gi makhada lair prajabu kaido bugi lang du thon bi rebano haibasi masu Sky Hospital gi chairman masi gi paukhom pibi gadabani angang si batang sida koina hospital gi site
करीगुम क्राइम अमत अखोई तौखिब लेते खांगों की प्रजा सिन लागा इरांग असि कोई सागली मखोई स्टोम तौईगा हाइदना कोई डॉक्टर चेयरमैन हाइबिरिबसि खांगों प्रजा सिन वरवी बरमसिन लान प्रचार तौरगा सिउ बै कोई खांगों प्रजाबु अमस इशू असिबु लान उहनबु होनबेबसे पाउखुम पिबिगदम नाबसे जेसी माइके थमजगे नागामपाल फौगई संगम लेकाइदगी थोकचोम तोनी एलियस जगतपु नोमैना काप्तुना हालंबगी मायोक्ता ngasisu लेकाइ अदुगी मियामना वाकनि फमफमदुना मदि लंबी थिंगदुना खोंजंग चंगसिनख्रे ngasi ayuktagi hauna misi asigi matangda sengkiba JSC na sinduna नागामपाल फौगई संगम लेकाइगी मनुंग चन्ना नागामपाल लंबी मपानदा वाकनि फमफमदुना खोंजंग चंगसिनकी लोइना खोंजंगी सरुक अमोइना खोयाथोंग मचिंदगी कस्तूरी थोंग फावगी नागामपाल लंबी थिंगजिनकी पनबयाबदी हौकिबा मार्च अनि यावसंग होबा नुमित्ता मयुबदगी थाबल चोंग थोखिबा थोकचोम तोनी एलियस जगत थाबल चोंग चलुरगा हलकपदा कार अमदा लाखिबा मसखंगदबा मियोइसिंगना महाकी थोंगाल मयादा नोमैना काप्तुना हालंबनी लोइनाना मिसी असगी मतंगदा सेंखिबा JSC ना मार्च 3 यावसंग लोइबा नुमित हाइबदी ngasi फावबगी मनुंगदा लेंगाकना मिहाटपसिंग फादुना पुथोकपा ngamdrabadi अकनबा खोंजंग चंगसेलगनी हाइना चक्सिनवा थमखिबा लेख्रबनी तोंगान मफम सिंगदा मरुइना तंपाके मफम सिंगदा यावसंगी कुमै हराउ तयामना पांथोकनरबसु हौखिबा मार्च तांग अनि यावसंग हौबा नुमित्ता महाकी थोंगाल मक्तदा हाइबदी नागामपाल फगोई संगम लेकाइदा लैबा फगी टोनी एलाइस जगत हाइबा टाइकुंडो अमदी सगोल कांजगी सानरो यसिबु महाकी थोंगाल मक्तदा नोमैना काप्तुना हालंबगी वाथोकता ngasisu मिहारपा पुथो हाइदना मियामना खुयाथोंदगिना फगी नागामपाल रोड अस्ताखिबा लंबी असे हौजी हौजिमक थिंजिंदुना मिहारपा पुथो हाइदना खोंजंग चंगसनबा लेप्त्रि अमरोमदा पुलिस की माइकेदगी मिहारपा पुथोकनी हाइना थाजबा पिख्रबसु हौजिक फावबगी ओइना मिहारपा पुथोकपा ngamba लेत्रि मखा ताबा कुपा पौडमगिदमक इम्पैक्ट न्यूज पुदम मेंग तादन लेवियु हौजिक नदि कैमरा पर्सन सुखाम सुभाष कलोनेना पौडम जरिबा आई किटमयम प्रेमसान इम्पैक्ट न्यूज इम्फाल लमदमसिदा यामना तांगना थोकपा थौदोक अमोइना हेक पोकचबा मचाना पापु वाकोंगना थोमदुना हाटखिबा मपा लेकाइदा लेहंदनबा मियामना वारिनखरे हौखिबा फेब्रुवारी की तांग 19 थवाल डिस्ट्रिक्ट के खोंजोम पुलिस स्टेशन की मनुंग चन्ना लेबा लांगथिल मनिंग लेकाइदा लाइबक थिबा थौदोगसे थोकिबनी थौदोगसिदा चेनरीबा मपादु नोंमाइथेम कुंजे चही हुमद्रानी अमदी महाकना वाकोंगना थोमदुना हाटखिबा मचादुना नोंमाइथेम दोलेन चही निफुमाथोइनी लाइखिद्रबा दोलेन की चही 3 सुरबी मचानुपी अमा चही 3 सुरबा मचानुपा अमा अमसुंग महाके लोइना बि लेहौरी ngarang nungtil लाइखिद्रबा सिगी संगाइदा लांगथिल की प्रजा मियामना वाकनिफम अमा पांगथोखिबगा लोइनना मिहाटबा कुंजी मपुनसि चुप्पा जेलदा लेहनबा मरी लेनबा सिंग तक्सिनबा महाकु लेकाय अदुदा चंगहनदबा मदी महाकु जेलदगी लौथोकनबा होटनरमलबदी मियामना अकनबा मिटिंग चंगबा यावना वारेप कयासु लौखिबनी लेखिद्रबा दोलेन की लोइना बिनोमाइ थेमोंबी रोमाना मिहाटबा मकुबोकना ओटपदगी लेबा ngamdaduna mapamda leiringai matamda mapuroibabu wakokna thomduna hatkhibani पिकलीबा मचानीबु कोंदुना तुम्लीबा मपुरोइबाबु युमयाइदा कौथोकलगा हाटपा ngamलीबा मकुबोक सिबु मतिक चाबा चैराक पिबियु हाइना फोंदोरखि थौदोसिगी मतंगदा खोंजोम पुलिसना केस अमा लौखतुना मिहाटपा कुंजे फादुना हौजिक हौजिक जुडिशियल रिमांड लौथदुना जेलदा लेरिबनी हाइरी आई इपुरोइ भात पर इकुबोक तो पुसी चुपगे मा मफम असदा अमो हना लाअनदेनो मा लाअदे आई जानी जे योग मफम सदा लेंगा मोये लेतबा ता जादा इपुरोइ बु मान हातने इचापी भई चाचे को लगे तुम्हें बंदु बाबू मान कौक थोयरगा मान युम लाइदा मसिंग लांगम न मत उतुम न तारगा हातने आई इपुरोइ भात पर इकुबोक तो पुसी थांगमैबन DM कॉलेज कैंपस की मनुंग चन्ना लेबा दुकान मानबा संग मचा अमंगसी मैना तुमना चाखरे हिरामसिगी मतंग इम्पैक्ट न्यूज के रिपोर्टर खेत्रमयुम प्रेमचांदगी पाउतममा यावसंग लोइबा नुमित की मियामना हराउ तयामना कुमै असिबु पांथोकनेङै चरकता लाइबक थिबु थौदोक अमदा DM कॉलेज कैंपस मनुंग चन्ना लेबा NCC ग्रुप हेडक्वार्टर गिना हेक मनिंग थंगदा लेबा हारिबा इंखोलसे लेबा युम अमा मैना पुंदुम तुमना चाखरे हारिबा मै चाकपगी थौदोक असि ngasi nungthil pung anirom taba matamda हारिबा युम असि हेक ममांगदा लेबा फत्ता हौरी सिंग असि मियोय मना मै थारमदगी हारिबा फत्ता हौरी सिंगरी हरकबा मै अदुना संग असिदा मैवाय खिदुना मै चालतुना पुंदुम तुमना साखिबनी अदुबो थंगनाबदा लेबा युम सिंग अमदी फायर सर्विस की मियोय सिंग लाक्तुना मथंग मथंग मै चाकदबदगी करहौबो ngamkhre अदुबो हौजिक फावबगी ओइना हारिबा युम असि कनागी मिंगदा लेबनो लम असि कनागिनो हाबिदुदि खंगबा ngamdri akupa
report hai bani makha taba podong bidamak impact news pu mieng taduna lebiu hojiki onadi camera person Sungkham Subhas Kolona Podom Jari va ai Ketumayum Premsan Impact News Imphal. Communist Party of India CPI na Manipur da maru hulakpaga party asige hanba mirip oikhiba da natana thengkhang kaya da lengak chupli pairamba communist luchingba phairoism parijat leikhidaba chahi ahum mapung parakpagi kumon thoram pangthokre. Thoram ase phairoism parijat sing Memorial Trust na sinduna lamlai Assembly Constituency gi manung channa chalauda leiba Irawat Park ta pangthokibani. Luching Basina Hingling Matamda, Landamasi Miamgi Yafanabi Kong jail the Lauramba Taudang Bui Kai Kumnaboina, Parkasida Leba Mahaki Mitamda, Haile Katuna, Kai Kumnabu Utki. Nasiki Tauramadu the Saruyakiba, senior politician Soriba CPI Manipur State Council, Gi Achoba Taubu, Oiriba, M. Narana, Lake Hidraba Comrade the Sigimingda, Hangdogli Batras Asina, Atuba Matamda, Social Science Geo Institute Amalin Katnaba, Pandam Tamli Haiki. Nakalamarumda, senior politician Okram Joina, Lake Hidraba Comrade C, Statisiki Lamaida, Awan politics sama Purak Nabahona Bada, Achoba Taudang Loramba Misakni. Politics ki Kanglon Suna Kang the Basingna, Lengak Chupli Pirak Pamatamda, Communist Luchingba Amoina, Miangi Damak, Mayong Yakiba Misakasibu, Aikoina Kau from Tokte, Haiki. Matang asida break mlozage break matungda Manipur gi oina Bank of Baroda gi nipan suba branch sama Rims ki complex da hangdok ki bagi pau amadi Manipur amasung malengi tongan bi pau sing puduna lakchege impact news bu meeting ta don lebiyo mayambu amuka handa tarab nok chari bulletin sing makhata ba pau myandu pisari Regional Institute of Medical Sciences Rims ki complex da Bank of Baroda gi branch sama hangdokre Manipur gi oina Bank of Baroda gi nipan suba branch oriba Bank of Baroda gi branch du ngasi Rims ki director Professor A Santana hangdokibani branch se Rims complex ki manung channa mok changfam gate ki hek mayok na badalaiba building amada bank asigi ATM booth amayauna hangdokibani Bank of Baroda notice reason gi oina humpu mathoi suba branch oriba Rims ki branch hangdokpa duda Bank of Baroda notice reason gi general manager Asim Kumar Panda Assistant General Manager Sonamti Bhutia Amadi Rimski Tongan ba Makok Thongba officials sing Sarukyaki. Tauramaduga Mari Lenana Bank of Baroda Imphal branch ki manager Nezola Tana Fongdo Kibada Rims complex ta branch hangdok naba Matam Kuina gi mamangdagi hotnaduna lakibani adubu Rims ki director Hongdok Hongjin tawbadagi Bank of Baroda gi Rims branch hangdok pangamdana lerakibani adubu Professor A Santana director hek oirakpadagi mahaki achauba cooperation ga loinana branch se hangdok pangam kibani haiki loinana tuba matamda Janims complex ta bank asigi branch sama hangdok na hotnari haina sumahang makhataki Amaromda Bank of Baroda notice reason ki general manager Asim Kumar Pandana Manipur da leriba Bank of Baroda gi branch singasi mathau phajana tawbagi damak thagatpa phongdokhi loinana makhatana customer singda afaba service piduna khwaidagi faba bank oiduna leigani haiki Whenever I talk to them, then I get a feedback that their result oriented performance is extremely well and that is best in the country. This Northeast, I had a very nostalgic attitude that there is lot many problems, all those things. But after joining in Calcutta, I could know that that is the Bhuswarg of India as on date. After Jammu Kashmir, if any place is there, it is Northeast, Manipur, Tripura, Nagaland, Arunachal Pradesh, Meghalaya and all those things. And Manipur is the best. And my branch head, the ladies, they are performing in such a way that I don't have any voice, any language to tell that how they are performing. National Board for Workers, Education and Development, Ministry of Labour and Employment, Government of India, Regional Directorate Imphal na Sinduna, Nongmagi Oiba Workers Education ga mari leinana stakeholders meet ama ngasi pangthokre. North AOC da leiba Hotel Tamphada pangthokiba thoramadda Saknaraba economist Professor N Mohendro Dhatopant Thengadi National Board for Workers, Education and Development, Ministry of Labour and Employment, Regional Directorate Imphal Regional Director MN Salam Dhatopant Thengadi National Board for Workers, Education and Development, Ministry of Labour and Employment, Government of India Additional Director Onkar Sharma Yauna, Trade Union, NGO Singimihud, Rural Volunteer Amadi Lamdamasigi Entrepreneurs Singh Sarukyaki. Mifamaduga Mari Lainana Ministry of Labour and Employment, Government of India, Regional Directorate Imphal Education Officer and Somaran Jitna Haibda.
Serasida Hanboina Pangthokliba Mifamasi Maroina, organized Samadi, non organized sector the Lariba, Simi Singbu, Matamga Chunaba Mong Education, Pinaba Pandamda, Pangthokpani. Ministry of Labour and Employment Government of Indiana, Kumjali Singamaga Jama Panyang Kaini Pandagi Hauduna, Sinmi Singda, Karamba Makalgi Mating, Darkar Lake Haiba Kangduktuna, Makogi Yaifa Taurangi Tabak Toram, Paikatuna Lakli. Nasisu, Serasida Hanboina, Ministry of Labour and Employment Government of India Additional Director Onkar Sharma, Masamak Laktuna, Stakeholder Kayadagi, Concrete Suggestion Laure, Loina Natuba Matamda, Sinmi Singi Oiba, Apaba, Ahongba Purakani Habigi Hazaba Lady Haina, and Somoran Chitna, Fongdoki. Samas amadi worker ki environment si change lakpa maramna akoina tawriba program makhal singsi matam ga loila change tawbugi tarkar ta haibadu field observadagi when stakeholder haibadi worker education ki thabak si pangthokpada poiga khut samnariba trade unions sinmi singi sangstan sinmi sing moigi leader sing NGO sing khungangi da lairiba activists aduga industry singbu da thabak tawriba singi mihut mayam sarkar gi mihut pullaga akoina tawriba thabak thauram sing se karamaina tawraga koin hariba mayam gi acho hena phaba mateng Pibangam Gadagi having Matanga, when Angasi Kanana and Nabasi Pangtok Savani. Manipur Churches Mission Society na Chahi Kudingi left in a Pangtok to Lakpagum Kumjasiga in a Sutaram do Suba, Integrated Youth Camp, Fed and Restoration Hibatimda, Ningtau Kong the Pangtokli. Hawalakli Banaharo Singbu, Afabalambida, Mayol Chumnabagi Pandam the Pangtokliba Camp Sida, Chahi Tarama Toidigi Kuntramanga Fabugi Manung the Laiba, Tongan Tonganba, Manipurgi Mafung Kayadagi Lakpanupanu Pichani Rom Henbana, Sarukyari. Besnupur District in Tokong the Laiba, Bansok Church, the Pangtokliba Toramasida, Tungi Yumbi, Oigadori Banaha Singda, Makoi Makoigi Haitoi Singtoiba Singotok Janaba, Achoba platform Mama Pibagi Matakta, Kunayas the Mangtarak Liba Lonchet Kaya, Sem Gatnabama self confidence Lainaba, Akang Ahikayana Takpi Tambiri. Campusida Sarukyariba, Manipur Churches Mission Society ki chairman oina Puriba, Khoirom Davidna, Ngasi Impact News sa Fongdokibada. Apaba Kunayama Lehenbada, Naha Singi Chauraba Thodang Lay. Nisada Laichu, Kragadaba Amadi, Atopa Nataba, Lambi Kayada Chatkigada, Badagi Kalhona Bagidamakta, Asegugumba Camp Asi Manipur Laiba Church Singna Punsinduna Pangtokpani Haina, Fongdoraki. Hasing Sahi Tarama Twidagina, say 35 of it Manundaleva, Agi Isasing Se, when a top at Towanwa, Sabatakpada, Natraga, Matangi Irang, the Yau Hidraina, Kibadagi, Ekoi, Nasi Passer, Ekoi, Churches Mission Society Singna, Pastor Quicker Punjalaga, Ekoi Nasi Pangtok Sabani, Maseda. Karigumba, Angang Singsina around Makum Tankragadi, Equina Yam, Nuaja, Equi Tamoida, Sokataba Mayama Malay, Nahasing. Infal Turelgi Konung the Saziliba Madile Silaba and Crocher Signa March ki Lakliba Tang Taret, Hayang Nungtilgi Pung, Marifapugi Manunda, Makoki Polam Sing Lautok Tabatarabadi, High Court of Manipuri Yatangamagi Matungina, Matangi Numitang Nipanga Yupung Taretagi Hauduna, Langak na Lautok Lagani Haina Infal Weski Disina Topachero Lamada, Kangalakli. Adumakpu, High Court of Manipur gi WC number 143 of 2018 gi petitioner ni Hariban Crocher Taratarit Kyoinadi, Makoi gi Polam Sing Lautok Nabagi Matamasi, March ki Laklibatang Kuntrama Toi Faubani, Amadi, Crematorium, Community Hall Amadi, Laisang Singi Oina, Tonganba, Order Amatokani Hairi. Technopal District ki Manung Chanba, Ngamkai, Veng the Laiba, Community Holder, Poultry Unit among us, Autonomous District Council ki member, Geneva Haukip Amasung, Center for Women and Girls ki Secretary Hechin Haukip Anina Hangdokre. Poultry Unit Hangdopi Thoramadu, Narcom ki Sentang Makada, Center for Women and Girls, Samadi Narcom, Chandel Anina Kutsam Naraga, Pangtokpani. Poultry Unit Asiki Makada, Moregi Mafa Mari Haibadi, Sahai Village, Langkichoy Village, TL Haizang Amasung, New Moreda, Poultry Set Mari Amasu Hangdokre. Poultry Set Singatuda Yen Macha, Changa Yen Toki. Ngasigi Tauramatuda, Poultry Set Sing na Putorakpa Product Sing, Marketa, Tadok Tazin Taunaba Masung, Poultry Set Sing da Darkalaiba Materials Sing Putok Pusin Taunaba, Amati, Manung Hanjina Laiba Praza Sing da Ana E, Yarapa Matanda, Putok Pusin Taunaba, Ecovan Amasung, Sangaki.
Haukiba February amadagi mari fawa yausang kumai manungda Indian Red Cross Society IRCS Manipur State Branch na health camp ahum WASH program manga amadi first aid mock drill taruk pangthokre hairi. IRCS Manipur State Branch ke Secretary Dr. Y Mohena Luchingba volunteer tarahumdoina sabat team mamana haukiba February amada Jiribamda leiba Lalpani High School da water sanitation and health promotion program amadi first aid mock drill pangthokibagaloinana lamtai Kunau amasung Modhapur gi khungangda nupiangang sing tagi oiba health camp ama pangthoktuna hidak langthak sing su yentoki hairi nathangi numit February nedana ani dana Jiribangi auto parking the first aid mock drill pangthoki hairi February ahum dana Tamenglong district ke manungda laiba Eklavya Model Residential School amadi Don Bosco School da water sanitation and health promotion program amadi first aid mock drill pangthoki bagaloinana February marida None part 4 gi Longmai Peace Land gi community hall da su WASH program amadi first aid mock drill pangthoki hairi loidana IRCS Manipur State Branch ki team aduna Jiribamdagi Imphal tamna halakpagi lambida nung dolan gi thong tatkibana maram oiraga khudong chadaba kaya mayok narakhi hairi Ngasi ga thana numit mangani chumna chatharak pa yausang kumai gi ngase roiba numitta angang ahal nupi nupa khaidana kumai asi haraute amna pangthokre naha oriba mioi kyana yausang kumai numit nini da tensin hanbagi pau tabada nungai taba phongdok narakre ngasi yausang kumai gi roiba numitta maroina Imphal gi mafam ayambada machu kaya gi aber tainaba ising hainaba holi se sakpana chingba kayana kumai asi haraute amna loisinbagi maroiba saktam oikhi National Highway yauna tongan balamjau sorokta gari macha achauba kaya sizinaduna mafam kaya da koina chatuna ising hainaba aber tainaba na chingba tawduna kumai asi haraute amna pangthoknakhi numit mangani pangthokpa yausang kumai na maram oiduna lainga kemadi lanai loisang punamak suti thaduna thabak chana drabasu kumai asi bu pamjabana harol kayana lambi sorokta makhal kaya gi gari thawduna chatpa maramna traffic jam thoktuna khudong chadaba kaya mayokna bagi achauba mami amasu ngasi yausang kumai loisinba numitta uba fangki ising hainabada plastic chakhau kaya sizinaba maramna lambi amadi tongan bada thongan da plastic chakhau kaya chaiduna taba uba fangki Amaromda tongan ba mafam singda lekai gi club singna yausanga mari leinana seliba sana khotnabagi thoram singa mari leinana ngasi yausang loiba numitta lamsang lamjel thaduna in khalakliba na haro singbu sana khotnabagi lambi da pungning chingsinab hotnabagi mami takhi Yausang loiba numit sida Impact News ki team na in khalakliba na haro singawari sabada yausang numit nini da tensin bayana lei haina Chief Minister na haikiba wafam aduda nungai taba kaya phongdok narakpaga loinana makata na yausang numit manga aduna pangthok anbiu haiba wafam sing thamlakhi ngasi asi Manipur gi oiba haibadi yausang kumai gi numit mangani chuma chatharak ba kumai asi gi loiba numini haiba numit asida Manipur gi tongan mafam sing maru oina tampaki mafam sing da naha oiriba sing haibadi pikli bangang dagi hauraga ahal oiba fawbada yausang kumai asi gi nungai ba du
lam kham thengna hoju sima pangthong nari lambi da sing saiba aber taiba mai tungan ba miyoi kaya ama tungan masugi abe sing tane duna haiba kumai sigi aroi banum asida yamna harau nungai na pangthong nari haiba mafam sing sida leiriba hogi miyoi sing sigi unaraga makoina kari khalli bage kumai sigi matang da haibu khana jage yausang se hogi numit nini ga tensilani haisi kai haninge madu yam nungai tawa phauji mayam di sumaina yausang se numit nini tensilani haisi mayam yaning lu kai yaning de sungya yaning de hana tawa mong da dum to haningi haidi koida kai ni tension gi bado ningba thong hauda ba dagi pen hauda ba mayam yawe aduna yausang to wuze sumaina lambi chinjanba adagi patawdi mayam thada ba adagi pataba sing hajina ba sedinge ke haninge isi hajina ba khona loy ma na phajina khona sengdo ma khona tawjamna ko ma sengdo ram targadi amuke na nungai ne hadi nungai ba du nungai phongdok pani na loy ka da khona puna seng do tari mafam ju la na na chule horani na khoi mayam na su dum akhoi ma dum sengdo mina puna to mina puna la mina puna sengdo mina targadi mo ni su ko mo motion roi nu harau bu ki su amuke na su kano to ju nungai ne ure nungdang thabal gari chong hoidro thabani chong ga hai nga chong re kese thado ke no to chong yam nungai je khogi tungan ba nahawari bu singi haiba tare ma khogi mot lorul matungda tungan mafam ke ama sulai hoji ma khogi yausangi loibu num asi yamna haiba pau lobu laksari ba khoi faguda khogi abe teme sing ma kya ma tawdana holi asi haibdi yausang asi adugi matik mapung fana haibdi na hasing yamna pamthunari marak asida Manipur ki chief minister na yausang asi numit nini da tension ba yana leire haiba okhalon sing asida makoi ko mor kya su phondung naragli holi fawi yonadi camera person bume social magalori na param jari ai ketamayum premsan impact news infal lamsang lamjel chenduna numit mangani chumna chatharak pa yausang sports festival loire haibagi mapau pinakre tampaki mafam singda yausang sports festival loiba numitni haiduna ayuk angan badagi hauna lamsang lamjel chenaki yausang sports festival siliba club organization singna lamsang lamjel pangthokna ba haiduna sports pangthok libam fam singdagi kilometer 10 dagi na 15 da leiba mafam singda chattuna lamjel pangthokna ba thorang nakhi Imphal More lambi mayai lambi Imphal Moirang lambi na chingpa maruiba lambi singda lamsang lamjel lamthanaba laknaki Chahi nauriba nupi macha nupa macha dagi hauraga naha oiriba singda pangthokna khiba lamsang lamjel da sarukya ki lamjel sarukya khiba singna makhoi gi sports pangthokna fam yaunaba makhoi gi pangal season aduna lamjel chelaki sports seliba club organization singge volunteers singna lambida lamjeloi sing adu busena aduna langnaki gari da mic amadi loudspeaker season aduna yausang loiba paujel da natana lamjeloi sing bu pungning thogat pa wahai season aduna laknaki lambida leiram ba mioi sing na su lamjeloi sing adubu chenkhatlu haiba wahai season aduna pungning thogat ki Yogdorom. Yausangi ngasi mangani chanba loisinma numit asida Manipur gi tampak lamdangi mafam kaya da sports amadi culture ga mari lena bathoram singyauna tongan ba thoram mathel kaya pangthoknaki Imphal gi maruiba mafam singdasu club na maruiba thodang lawduna yausang kumai ga mari lena na pangthoknakiba sports amadi cultural meet ki thoram sing mapung fana lekai gi na ha ahal khaktana saruk yana duna pangthoknaki Sana khonama amadi nat ka mari lena bathoram sing gi marakta meet ki kumai oiba entertainment program kaya su pangthoknaki
याउसंगी इरांगदा ताउदुना फत्तबा लंबीरोमदा चटखिगदबदगी ngakthoknaba pambai ama oina laikai gi club singna angamba thaudang lawduna pangthokkiba sports meet ke thoramasina lamdam asigi hawgalakliba naharu singi wakhalonda achauba ahongba amadi purakpa ngamgani haibasi miyamgi achauba thazaba ama oiri Pumlau Gram Panchayat Susinduna Handak Chahi Sigi Oinasu Tha Sigi Humdagi Haudana Ngasi Fauba Kangjebung Lampak Pumlau da Yausang Sportsman Pangthoki Ngasigi Oina Gram Panchayat Sigi Manungda Leiba Tongan ba Ward Sigi Marakta Football amadi Volleyball ki Masana Sing Sanaki Football dana Loitam Kuna Ward number 7 a winner amadi Pumlau Ward number 1 a runner sub amadi Volleyball dana Senjam Kuna Part 4 a winner amadi runner sub dana Senjam Chirang Ward number 5 Nataki Loinana Magong Mathang Tar Krabas Singda Gram Panchayat Sigi Pradhan Maislam Manik Chan Yauna Marui Bamui Kana Manamathum Singh Yantoki Chauba Development Organization Ward number 8 ta Yausang Sports Kamari Lenana Mafamadu Yangang Sing the Sports ki Maram da Pau Tak Pibagi Thoram Amangarang Pangtokre Thoramadu da Kumbi Police Station ki Manung Chanba Wangoi Dagi Handak Pangtoki Banda 17 World Cup the Sarugyaki W Suresu Sarugyaki Thoramadu Geta Mitunglen gi Warol Piraduna Loktak Protection Force ki Deputy SP TS Krishna Tomina Hai Manipur dagi football sanaroi sing masing hena puthokna bagidama TBSF Academy Taubungkho Kumba Academy kaya lengkhatpa mathau tai Hawalagli bangang singbu grassroots level dagi semba mathauta hena fongdokki ngasigi thormadu ka mari lenana mafamadu gi angang singda volley football singsu yentokki Taret suba kanglai mega sports ngasilo sinkre kanglai park students association sindana tha sigi amadagi pangthoka hokiba mega sports sigi manung chana sanakiba Under 17 boys ki football tournament ta Kangpokpi Football Association na DSA Chandel Pupanchal Nipanamada Maitiba Piki. Tournament asigi winner Kangpokpi Football Association na trophy ga loina ba sel gi manalo palising kunaduga runners up tahoraba DSA Chandel na trophy ga loina ba sel gi manalo palising taramanga gi mapoiki. Mega Sports asigi Joint Students Coordinating Committee ki football masanada winner oikiba Kanglai Park Students Association na trophy ga loina ba sel gi manalo palising taret aduga runners up takiba Students Union of Kanglai Park na trophy ga loina ba sel mana lopalising manga fangki Mega Sports asigi manung chana sana kiba kang masanada Nambol Bamdiar Kangkhutna winner oiduna trophy amadi sel gi manalo palising tara aduga runners up takiba Nambol Mapal Kangkhutna trophy ga loina ba sel gi manalo palising taret fangki Mega Sports asigi saruk ama oireba Mega Marathon da KB Kramna ahan baduga Waina amadi S Romesh na nisuba masung ahum suba position taduna trophy ga loina ba selgi manalo palising kun tara manga amadi tara mapoiki Mega Sports asigi thangta gi masana da Hue Lalong Thangta Academy Yumnam Huitromna champion aduga Luwang Thangta Academy Khurai Kongpal na rana sapta ki baga loina na Chaibi masana dana EEA Yangang Pokpina champion aduga Misikol Khurai Konsam Lekaina rana sapta ki ngasi Mega Sports asigi loisinbagi thoramaduda Kanglai Park Students Association ki president amadi lamdam asigi masaknar ba miyoi kyana pangthokiba Mega Sports asida makok mathang takraba team amadi sanaroi singaduda manamatum kaya kudotam ki Aroibida bulletin sigi headlines amuhana miyamna thamsage Manipur lenga ki tongan ba building taruk lupa crore hum hena changna install tawkiba kilowatt chamri gi grid connected rooftop solar power plant taruk nasi sangakre National People's Party NPP ki president oiba Conrad Sangmana Meghalaya gi tarani suba chief minister oina ngasi wasak lokre Nagaland da hokiba chahi tara manga de alliance soiduna lakiba NPF amsung BJP ani gi mari kai khrabasu Manipur dadi party ani gi marakta hongba kari sulai roi haina chief minister Nongthombam Birena hongdokre
सिंगजमई पार्किंग की लंबी स्वीपर नुपी अमा कारना थोमलंबदगी लेखिदबगी थौदोक चेनब मियोय सिंगजमई पुलिसना पाकटपा ngomkhre अमसुंग नुमित मंगानी चुमना चथरप यावसंग कुमहै ngasi मचु कयागी अबेर तैना दुनै सिंग हैना दुना मदि होली से सपना चिंग पांगथुक्तुना हराउ तयामना लोइसिनख्रे